Hanamaka the channel Sigma Kerigi Miampuno Putaram Ochabagalan Nikon Kurumzeri Mading as if Fonki Pauches in the Marova headline sing of the Marova Pausing Puduna Luxury Tabishi. Manipur BJP MLA Singi Delhi Mi from Tokai Tabagi demand Kanara Miami Muching Magi for the organization Singi pressure Salodabani, Hina BJP Luchingba and in the Kangalaki. Organization Singi press the Satanaba hiring as the KUKI MLA Sing separate administration the Ganathidun Satanaba Akan Wafam Tamli. MLA Sing Mahari on Tokuna crash course Pangtokre, Haiduna Mega Chandran BJP Bukarem Nakre. Mera the NP Oramba Tanglilan Pauna Manipur Lalahul Nipangi Luchingbo Oidi, but Hadabagi Huxu Fungli. Housing Maroba Paulo Bisi. Manipur BJP MLA Singi Delhi Mi from Tokai Tabgi demand Kanaroi, Miam Gim Hutching Magi Furuki organization Singi pressure the Loidabani Haba BJP Luchingba and in a Kangalakre. Manipur Apunbaki Saktam Tugaiba Tokai Tajagi Taliba Kanaroi Madugim Hut Furup Masil Gimarakta Nungsi Chanan Leminava Nanaba Hanagi Pibum Adda Hanzana Punba. Hotna Minagadabani Haiba Wafam Party Central Leader BL Santos Amusung Sabit Perta Anina MLA Singima from the Tamlakre Haina MLA Amuna Fong Dokre. No Majing Nomita Nay Delhi the Labour BJP headquarters the Pangtokiba Party Asigi MLA Singimi from at the Manipurigi to Haiba Lenga demand Toriba Kuki Kanglupki MLA Singimanung the MLA Marina Saruk Yakivani. Haujik Laibaki Konung Delhi the Lady MLA Amaga Akanana Waristana Bama the Mahagna Pong from the High Ngarang Pangtokiba State Asigi BJP legislature Singi Oiba Mifam Aduda Yamna Maru Oiba Amani Mahagna High BJP Luchingba BL Santos Amasung Dr. Sambit Pata Anina Chair Lauraga Pangtokiba State Asigi BJP legislature Singi Oiba Mifam Adumak State Asida Kundaminari Maitai Naga KUKI Amasung Maitai Pangals Amata Oina Nungsinana Luchingba Sing Punsin Haningi Haiba Saktam Adumiam the Kanganbani. Mahang Hai Chahi Ani Karahian Lamdam Asida Tulaki Puruki Irang Asina Maram Orega Purup Anigi Marakta Faminaba Unaba Nuaitaba Power Lerakiba du Center Luchingba Singaloina Narang Puna Nungsina Magi Oiba Wafam Sing Fondok Naduna Amata Oibaki Wakalonda Apunbugi Sakta Manipur Amagi Puna Saukat Minanaba Haiba BJP Pausal Adumak Narangami from Aduna Utpangamki. Manipur ki Tokhaiba state ama natraga Tokhaiba administration ama furup ama na taliba asi oithoklaroi daba ama di center na sukarigumba makal amatagi thabak tawdaba leite haina ngarang gi mifam aduda saruk yakiba center gi luchingba anina thamlaki haina MLA asina fongdoki amaromda pongna famna ngarang pangthokiba mifam adugi matangda phangba pawgi lekhun singi matungina BJP gi luchingba singa BJP gi MLA sing state asida santi purokna ba thaudang Asimapung oina miyam gi muhut oiriba makoina hakthengna tawdabani haibagi akanba wafam su thamlaki hairi state asida haukiba February 10 dagi president rule thamlaktuna irang asi laksil laga lakpani haujikti santi purukna bagi maikairomda thabak changsinba haure aduba santi hanjin hanbagi thaurang paikhalakpa asida miyam gi mihut oiriba singa magi furupki leiriba organization singi pressure thabak tawba yaroi haiba akanba wafam sing thamlaki hairi Haujik National Highway da Chasok Chasin Tawbada Athing Bapiriba IDP Singbu Masagi Mayumda Hanjin Hanaba Honarak Matamda Ayet Apan Bapiriba Asi Hakchina Lobuga Loinana Madu Tohandanaba Saruk Yakibu KUKI MLA Sing Thamki Hairi State Asida Santi Hanjin Hanaba Paikalaga Tabakudimak the Center Amadi State Ki Oiba Security Ki Mating Su Matiksana Adumak Pigani Highway Wafam Sutamlaki Hairi State Asida Haujik President Rule Thamduna State Government Pu Center ki makhara chalairiba asigi matangna center ki maikaidagi state asida popular government ama thambagi thawrang paikhat pa pami adum oinamak state asida mahu sangum tangdu laitaba phibam adu laklaba furup masil gi amagi marakta changnaduna laminaba yaraba matam amadi national highway singda kanagumba amatagi athingba yawduna furup khudingmangna aki akhang laitana chathok chasin yaraba matam aduda masana government ama adum semlakani adubu hairiba singasi oithok hanba haiba sida Center Kaktana Yaroidaba lay. Miamgi mihut oiriba MLA Singi Achoba Thaudang Sulay Karigumba Madu Ngamdaba Thoklabadi Jammu and Kashmir Chahi Ahum Mari President Rule Thamkhibagi Thawang Adumaksu Laklu Hainingai Leiti Haina Wafam Su BJP gi Machin Chatpa Central Leader Anina Ngarang gi Mifam Aduda Section Wafam Oina Thamlaki Haina Su Pawu Likulasin Makhatana Hairi
Panbayai BJP Manipur Pradesh ki President A Sarda Devi yauna party MLA Kunthraga Marina Saruk Yakiba mifam aduda Manipur ki separate administration ki demand tawribu KUKI Kanglup ki Karakhiba BJP MLA Tariat ki manung da Nemcha Kipjan Kangpokpi Lebjamang Haukip Hanglep Ngarsulung Sanati Tipaimuk amasung MLA Khawte Chujampur Saruk Yakibani haina makhatana panki Nakalamromda na organization singi pressure da chattanaba hiring sida KUKI MLA sing separate administration daga nathaidun chattanaba kan wafam thamlakle BJP ki national leaders singna kobo mepam amada ngarang KUKI jo MLA mari na maitai MLA singaloina na saruk yakibadu HRC KUKI Human Rights Council na kandem tawbugalona na Manipur da anoba government semada KUKI sing kadongoida saruk yaroi fongdokre HRC na thokpa cherol aman high KUKI miyam na Manipur popular government semada kaidong da saruk yaroi HRC ki demand separate administration ni demand si MLA sing na nathaiba yaroi miyam gi demand haiba si miyam gi apamani KUKI sing changsilakli bu khongjung asi isagi firep lawjabni akhoi bu ngaksaba ngamdaba government asida power yanagadaba nate hana haina KUKI gi rights body asina haide BJP gi KUKI MLA mari na KUKI miyam gi thajaba manghale makoina saruk yakiba aduna KUKI sing gi demand tawriba separate administration justice amasung peace haiba wafam asina thaiduna thamlakli hiram asigi matangde MLA sing na sengdokadabani haina sucherol asina makhatana hairi chathriba lana si hojiksu loidri KUKI miyam gi separate administration gi demand bo nathaiduna nathaina bu hotnariba singi mayokta chap manana lepli ekoina Manipur government semada saruk yaro hiram asida KUKI singi miyam na Mikup na hop sing na legadabani hairi KUKI MLA tara na Manipur assembly de resign tawdabani ekoi na haujisu demand tawri madudi thengthadringaida KUKI MLA sing na khudakta resign tawdabani KUKI gi BJP MLA sing gi makoi na tawba thabak ki fal masana yajagadabani makoi na power gi wafam thadok laga miyam gi ihul khang chatkadabani haiba akan bu wafam su HRC gi cherol asina thamli Loina na MLA singbu mahiroi onthoktuna crash course pangthokre haiduna Megachandra na BJP bu karem nakre BJP Bharatiya Janata Party na Manipur Shanti hanjinhanabagi mahutta masagi MLA singbu mahiroi oin onthoktuna administrative failure asi karam na miyam da pakhum pigadagi haibagi matang da New Delhi da crash course ama pangthokre haina MPCC gi Manipur President Committee gi President K Megachandra na fongdokre ngarang New Delhi da Manipur gi BJP MLA sing kauduna classroom amada mahiroi sing class yawbagi chapchaba matawgum utpa photo ama amasung BJP gi luchingba bel santos amasung samrit pata anina ozana mahiroi sing da para takpa manba photo utladuna MPCC gi President Kaisa Megachandra na mahaki ex ta thamlak thagatlakhiba warol amada Manipur law and order hanjin hanbagi mohota BJP na masagi MLA singbu mahiroi thakta hanthahankre state asida laidaba administrative failure asigi matangda karamna miyamna pakhum pigadagi haibagi matangda ngarang New Delhi da crash course ama pangthokre hairi panbayabadi chaliba chahi 2025 ki February 13 state asigi assembly suspended animation lehalaga president rule thamlakibni state asigi BJP gi MLA sing kera khana party asigi national leaders in the popular government ama thambina ba haijad duna lakraba su mai pakna lakibni party asigi MLA sing gi marakta KUKI jogi MLA sing amasung mitai MLA sing gi marakta puna phamina duna khana bagi khudong chaba amata phangdana lakraba matung rang asi BJP gi luchingba sing party asigi MLA sing bu kauduna Party headquarters mi pam pang thokibani mi pam adu da Manipur gi irang thokraba matung ahan bo na party asigi gi KUKI jo MLA sing yauna kanglop kudumaki MLA sing saruk yakibani BJP gi national secretary organization bill santos sum north is coordinator Dr. Samit Patan preside tawduna pung anirom chang pangthokiba mi pam adu da Manipur government sembagi wafam asi party sigi manungda yasinaba ama purak laba matamda lokhat kani haibagi wafam thamki haina pawgi likhuna man hairi haina Megachandra sam fongdokki aduga angakpa thaudok am oina Myanmar da MP oiramba thanglian pawna Manipur gi lalalo nipan gi luchingbo oidi bot thadabagi haksu fangli Indo Myanmar fencing khabada India gi internal security kaya yamna maru oibage Indo Myanmar border fencing
खानब वारेप अमसुंग इंटरनेशनल बॉर्डर फ्री मूवमेंट रेजिम FMR मुथतपद क्रिस्टियन बॉडी सिंह थौना हापलिब कुकी जोमी मार मिलिटेंट ग्रुप सिंह करिगिदमक यानिंद्रिबा वांगसिंग असिगे पाखुमदी नाकल अनिमक्ता लालहुलुप सिंह अथिंग लेतना चथोक चसिन तौबद संबल खादबा बॉर्डर असी सिजनगदबनी हाइबा ऑब्जर्वर ने रिपोर्ट तौरी मणिपुर लेब कुकी लालहुलुप निपानगी अपुनब बॉडी अमबु लुचिंगलिबा मकोक थोंगबा कुकी लालहौबगी लुचिंगबा असि म्यांमार नेशनल ने अमसुंग महाग इंडिया द आइन कायना लेबत नतन एंटी नेशनल एक्टिविस्ट सिंह चथब मिसकनी होम मिनिस्ट्री की माइकैदगी इन 2019 द मतौ करमना फॉरेन नेशनल अमन इंडिया की पासपोर्ट पाइदुना लेरिबनो हाइना थिजनबा हौखरे रिपोर्ट की मतुंग इन लालहौबा लुचिंगबा थांगलिना पाउ गुइते हौजिक जोमी Reunification Organization ZRO अमसुंग जोमी Revolutionary Army ZRA की प्रेसिडेंट ओइबत नतन कुकी जोमी मार लालौलम निपान की अपुनब यूनाइटेड पीपल्स फ्रंट UPF की प्रेसिडेंट ओइरी लालौलम सिंह असी हौजिक इंडिया गवर्नमेंट की मखादा सस्पेंशन ऑफ ऑपरेशन सु चथरिबनी मणिपुर की चीफ सेक्रेटरी द पिरक नोटिस अमना होम मिनिस्टर न मतौ करम न म्यांमार सिटीजन अमन इंडिया के पासपोर्ट पाइरिबनो हाइन हंगलकपसु लेखरे नोटिस अदु थांगलिलान पाउगुइते असि म्यांमार के चिन स्टेट की तोंगजांग टाउनशिप त लेबा पालमुवार खुंदगी नेटिव अमनी रिकॉर्ड की मतुंग इन 1990 द गुइतेबु जोमी नेशनल कांग्रेस की कैंडिडेट अमोइना म्यांमार द मेंबर ऑफ पार्लियामेंट MP ओइना वोट काकी अदुबु महक फागनी हाइन कीबदगी म्यांमार थादोक्तुना चेनखी होम मिनिस्टर मखा ताना थांगलियान पाउगुइते इन 1995 तगे मणिपुर की चुचामपुर डिस्ट्रिक्ट लेरकली अमसुंग ngasi phawa maha ki poknapha Myanmar chatri hauji ti guite India ki passport amasung voter ID card pairi mahak amasung mahak ki imung manung gi missing Manipur da voter oina register tawri India na hauji Myanmar ga taina riba international border sambal khaba ki thabak chathri lakliba chahi tara aside India amasung Myanmar ga taina kilometer lising amaga chatruka nifugu humdoi sangba paring asi kakpa yaroidaba natraga kakhatpa yaroidaba mong da sambal khaga dawri इन 2024 की मार्च थादा कैबिनेट कमिटी ऑन सिक्योरिटी ने इंडिया म्यांमार ngomkhai sambal khana naba amsung ngomkhai paring lambi semanlob lupa koti lising kunthra ga mathoi approve tawkhre इन 2024 की दिसंबर थादा की इंडिया अथॉरिटी सिंह म्यांमार मचा लिसिंग निफु ga nithoi masak khangdokhre makhoi ayamba मिजोरम amsung manipur की चिंग डिस्ट्रिक्ट सिंह दा लेबनि हाना मखा ताना बनके मसीनी ngasi nonggi maroiba headline sing amada maroiba pausing tabiri sing bom ko khurumjari channel asibu nungsibiduna like share amada subscribe toba kawbi kanu haibaga lona na matang swai tension jari